An with the Sikimareva Pau Pizari, IDP Singi, Kunda Laita Hananabagi demand Tabakta on Toknaba, Kokomima, the IDP Singna, Chief Secretary, Governor, Private Secretary, Amadi, Home Commissioner da Takshin Cray. Lamdamasida Tangu Laitaba Purana Bahonavada Yadriba Mue Sing the Gay, Jackson Minasehina, BJP Wangangloi, MLA case, Ibom Chana High Cray. IDP Singdi Yumda Haningle, Marakta Leva Koina Makata, Kanana Basili Vasikarino Haina, BJP MLA, Kem Chana High Cray. Amadi Manipuri Territorial Integrity Compromise Sungto Toroi Haiba BJP Central Leaders Singi Chapchaba Fireflay Haina, BJP MLA, case Radishamna Fondo Cray. Kurumjari ISTV Pau Mireng Tabi Punamakpu, Taram Nok Churing, a Sigimaruba Pau Sing, Miam the Pizari. Koko Memasung IDP Singi representative Singna, Manipuri Chief Secretary Punit Kumar Goel, Manipuri Governor Private Secretary Sumant Amasung, Home Commissioner Asok Yauna All Secretary Ta Unaduna Chena Humpanba, representation Ama Pishinduna IDP Singi resettlement demand Tabakta Ontok Nanaba Takshin Kray Haina, Koko Migi convener Kurajum Atoguna Paumishingo Unavada Fondo Kray. Koko Migi Mireng Makada IDP Sing Yauna resettlement Kamari Lenana Kongjang Sangsiliba, Lamboy Kongnang Kongda, Paumisinga Unabaduda, Mahakna Makatana, Handak, Central Security na Kurak Hangdan Lariba, Torbung Amasung Fabak Sauda, Kulai Paiba Cookie Singna, Bom Yauna Nome, Marukaya, Kaftaratuna Micham Miam, the Akia Kang Pikiba, Togdok Aduda, Jenaba Singi Matakta, Chapchaba Tabak Lokatpa, Buffer Zone Lay Late Haina Miamda, Chamam Nabamong the Ladiba Si, Koknanaba, Buffer Zone Lay Late Habadu, Sangdokpa, Amasung, Langakna IDP Singi resettlement, Tonanaba, Honoriba Sing Miam, the Mayek Sangna Tamba, Wafam Sing Fongdoklamki, Haire, Mahana Makatana. Unaki Baduda Kokomi Amasung IDP gi representative Singi Maike de Thamba Wafam Sing Adu Tarba Matungda Chief Secretary na Manipur buffer zone Laite single administration gi Manungda buffer zone Laite Thamliba Wafam Sing Yang Silaba Matungda Tabakta Onthok Payava Sing Onthok Nanaba Honagani Fongdorake Haina Thamki Kuraiza Mathoguna Makatana Lengakna IDP Singi Mayumda Hanjil Hananaba Miam the Tamkiba Tajabadu, Oigadra, Oiridra Habadu, Numit, Mapani, Tarani Kakta, Ngaire, Matamasi Fawa, Kokomiam, Song, IDP Singna, Yankigani Haiki. Chief Secretary Makai Makoy in a Toranging Tori, relief packaging a quay, Hena, Hagana Bohonari, Kamireba Wafam Sing, the detailed report mark and the semi, Madu Siama Matunda, Ramda, Chinanaba, Tamana Bohona, Zakani, Wafam Sima Tambire, Aduga Bufferjon in Matang Simaki, Makai so, Bufferjon is late, single administration, Manunda, Bufferjon Tamanabe Logic late, Jeramaki security forces in Mamasan, Marakta Bufferjon Labia, Vanate, I Wafam Tamedu, High Wafam, Hanjana, provocative in a Tamaibasa, Masiki Matata, state administration clarification, Tambu, I Wafam. Boy Tamana Honagani have a perform Tambira. I will form singers if Chief Secretary Mahona Tamzaraga, Sena Hongi representation, Sida, detail in our home, Amaka Panjari, Masisi Sima, line by line, Yangakanda, about to the Payabagi, Otona Honagi have a form Tambira. Lamdamasida Tangu Laitaba Purana Bahonabada Yet Iba, Matampumada Kangkong China Labor, Pamba, US Sing the Jackson Minasehina Lam like Kendragi. MLA case Ibom Chana Nongpok Sanjenbam Kulen the Pangtokiba Nai Jetna 4.0 campaign ki Tauramda Fungdokre. Gender Equality Amadi Women Empowerment ki awareness program Oina Manipur State Rural Livelihood Mission ki Makada Gender and Social Development Coordinating Committee Takhel GP na Sinduna Pangtokiba Tauramaduda Ibom Chana Makata Kibada Lamdam Asida Tangdu Laitaba Purakna Nabagi Kongtang Amoina Center na Sinduna Hanadagi Unaba Yanaram the Baching Amasung Tamgi BJP ki MLA Singh Puna Saruk Yaba Mifamama Delhi da Pangtoki Mifamaduda Luf Karana Punbada Yabu Yaroi Haina Ating Balarabasu Adumak Saruk Yaki Mifumatundasu MLA Singh Adugi Mayokta Wafam Kayama Fongduraki Hariba Wafam Asina Lamdamasi Charang Nana Basilibasi Kanano Haiba Taxare Nakalamadana Delhi Mifamna Kari Kanai Langak Mutatlo Nauna election Tau Haiduna Irang Sagatpa political party Kayamasu Lady Hairokta military exercise Taujaba Adu for work Sauda Kukina Nongmai Kaftarak Laga Hairokta operation Taure Haina Tonganba Maike Amaronda Putukna Nabahonabashu Yauri Asumna Maram Amanatroga Amadagi Irang Sagana Nabahonabagi Mahutta Nakal Animakna Tangdu Laitaba Purakna Naba Lambiromda Sangsin Minabana Kwaidagi Faragani Kanaguma Furup Amagi Mui Amana Aranba Torokpada Mahaki Furup Pumbana Aranba Adu Taubuni Haina Habagi Mahutta Mahak Masagi Maranai Oina Natraga Mahaka Mari Lenaba Loop Amana Taubuni Haina Putoklaga Aranba Tobusing Miyam Maraktagi Kandok Nanaba Honabasu Mathautai Haiki
nana violence na apabab to porte misi mina pick up mirau por lan tumang ba natana apabab to porte dan masih tu asi amada lagi por ke puna ko madu aunarasi loisanarasi habisidan loisan mga tanya adu maina la ko matam sitarna noina na horai di noina du noina hana tor padai na ko sumang le gadi nuksina masi proya gadra la liba soi liba ko na pam liba por puna maksidi ain dugi makada ko gi sarkar am le kanda sarkar dunar madu gi thok sing tu tor kanda ko na pam le basi tu la ko kidoni adu ka ko na pam no mani pur ko gidong ne IDP Singdi Yumda Haningle Marak Talaibai Koina Makata na Kanana Basilibasi Karigno Haina Singzamai Kendrugi MLA YKM Chana All India Federation of Master Printer New Delhi Amadi All Manipur Printing Technologies Association na Sinduna Hotel Classic Grande the Pangtokiba Romancing Print Rules of Printing in Modern Education and Roadshow PAMEX 2026 ki National Seminar Hodopagi Thoramda High Cray Thoramaduda Kemchana Makata Kibada Handa Kamjong Chetpagi Lambida Litanda Kuki IDP Sing Unarakpada Makoisu Yumda Haningi Harake Maitai IDP Singsu Yumda Hanjin Jage Haiduna Kongjang Sangsili IDP Punumak Yumda Haninglabasu Relief Camp Talaitaba Marak Talaiba Karana Irang Sagana Nabahona Duna Lairibasi Angakwa Fawi Manipur Semlakpada Furup Kaya Pulaga Sembane Havasi Kautok Tabafai Aikoi Amana Amabu Tadok Naba Yaroi Haina Makataki Kuki Sasing Kuki Sing Wali Samadamda Makoi Yum the Hanning Yellow High. Sharp Madana might take IDP the lady sings human in Yellow High. Most human in Yellow High. Adorigadi Marata lady by Koimeanga Makata and the Canada Sandwich Garigusi. I see community Amata Hijab on the table. Punamaka Hijab Nivarandi. The component of Manipur is 36 community. Manipur Kanba Manipur Sea on Manipur Semasi community control motion of Pulaga Semakibuni. Adana, I quite upon the Kalakanda, Puna Minanava, Nasihi, Mirongi, so called Zugated Haisera, Learned Haisera, the Alaman Mapa, Vivakiana, Masa, young generation Zibu, Krapade Virakanda, Sangaba, Shinabayaba, Manipurama Seminasi and Haisarakandai, Tenzari, Unabutagasi. Manipur ki Territorial Integrity Compromise sung tau toroi haiba BJP Central Leaders ki chapchaba fireflai Central Leaders yawa mifom hanagi Manipur amuk hanna seminana bagi mifom ni haiba BJP ki MLA Dr. Thoksom Radheshyam na amuk hanna high cray Sinai Institute of Medical Sciences ki lamp lighting cum precious mita saruk yabala ki ba hairo kendra dagi BJP ki MLA TS Radheshyam da paumi sing na hangba wahangi pakum da hairok da irang thokpuna chingba amatalaite Indian Army gi sathakiba adu exercise amani haina habisulai masinatana tonganba version su leitabadinate maruaina cross border dagi irang thoklopa matamda kari section tharang tlawgane haibagi exercise orambusuyai status da stability leiba santi leina hingba mipong khuding pamli bane central leaders singa manipur gi BJP gi MLA sing yauna mifam hanagi manipur amuk hanna furup singna punna semina bagi mifam ni higher command gi oina de separate administration gi wafam leite haiba yamna mayek sengna amuk thamlakhi Manipur ki Territorial Integrity Compromise sung tau toroi haina phongdokhi Manipura Santi label Luinama Pami Nungai Luiname, Irang, Sikanasu Pampone Suidana, Kadayana Aswangam Kra, Label Tohibo and whenever. I don't know who take Aquamiam Pulaga, Amohana, when a person layman, no Honaminagadom never. Other purpose in Hamuki meetings. We have to live together as before and we have to rebuild Manipur. Anagona Pasama Manipurama, Hamshamadovane, Seminagadon, Punapuminaga, Highway Panam meeting never. There is no two opinion. Opinion Ani Amolate, Sukai Kabi or Manipuri. We all are together. Territorial integrity of Manipur will always be there and nobody can compromise, will compromise and central leadership is high grade. Compromise sub IDP singi awaba yengbiraga chahi loiba amasung anoba sahi gi thauram chauna pangthoktanaba iramdam kanbalof ikal gi maikaidagi phongdorakli lamboi khulda laiba ikal office ta paumi singa unabada ikal gi general secretary sarangthem romesh na phongdokibada Englishing ani kungo humdoi me ohumdagi hauduna kuki narco terrorist singna maitaida landarakpadagi ngasi fawba masagi mayumda hanjinba ngamdana relief camp ta awaba khangliba iraicha singi yenglaga aikhoigi nat ki thauramsu oidaba bye bye new year gi thauram asi ka hena chauna tawbigino haiki Handak sahi 2026
2025 asigi bye bye amadi lakadru sahi 2026 asigi new year gi celebration asi akoi manipur da leriba mibung kudimakna harau kumai pangthokna nungaidana de kumai harau tawbije akoi side dagi tawbignu haina akoi request tawjari loina loinana akoi gi handaki December tha sida IDP sing asi government na magi hangi mafam pham hanjanani haidibase masiju hanjanhanaba government honan biu adu IDP sing hanjanam hona matam su akoi ikalgi side dagi full support tawgani haina akoi manipur myam da akoi ikalgi side gi tham Thauramadu Ikalgi President Pm-Istv bina Mari Lainaba Authority na Dolai Thabi Verage Athubada Shemjinduna Sinjak the Mipal Tangdanaba Honabada Mating Pangbinaba Appeal Tauki. Misi mayam asina hona jariba hingon koiba madi fast crop na tawnabagi thorang tawjariba asi mai pakna bagi damakta Dolai Thabi dam asi athubu matamda semjinduna iting thabi na bagi damakta government baibi riba sigi maikaida ikalgi maikaidagi ningsingjari Kangpokpi District ki El Simol Jangnom Fai amasung SP Ngaimun area ki singsang da tharamba ekar nimfugani thoi rom gi popi pambi security force singna manghan kre mafamadu da lairamba lautang sang kun thum packet tara manga har kilo manga napi hanana ba hidak liter manga amadi popi maru kilo manga su mai thaduna manghan ki hairi Ukul District ki tongan mafam sing yauna lamlai singfai songfel mulam tora chamfung tainem fali Changtagi Chingsang Sing the Taramba Popi Ekar Chaunga Yankai Mapel Romsu Thasi Taraga Tarukagi Kun Fawda Manghan Kre Hairi Lautang Sang Marifugani Toisu Maithaduna Manghan Kre FIR Ohumsu Laukatuna Tigat Pahore Hairi Haukiba 2023 gi May ahumdagi thorakiba thodok asina miyoiba ama oibagi hak kaya manglaba masagi maramda lanjena duna lairiba IDP singna India gi constitution na yaba moongda masagi khoiri nawfom taba mafamda hanjinjarage haina khongjang sangsilabasu laingakna tabi debaga chap manare haina uripok apun belof ki vice president khwairakpam Tarun Kumar na paumi singa unaba amada fongdokre lubasigi miyoi kaya yauna lamboi khongnang khong market set ta pangthokiba paumi singa unaba aduda mahakna makha Tana Indian Constitution na citizen amada basic rights sing piri adubo ITP singidi loina manghan bikre center amasung state na peace hanjilak le haina fongdok laga karigidamakta IDP sing mayumda hanjin hanba ngamdribano lakliba December 18 fawbagi manungda IDP khudingmak mayumda hanjil hanbiu haiki Akoi sungsoi soidana maki India gi citizen sing gi wakat pa mama oiba last resort oiba Honorable Supreme Court of India da Indian Constitution Article 32 ki makada piriba basic fundamental rights enforced tongna ba magi level hak se masi enforced tongna gi mukta ko like minded organization sing individuals sing okay consult organda Supreme Court ki winter vacation hek loe rakpaga akoi Supreme Court of public interest litigation ama the larger interest of the internally displaced person koi thana na ba haidna puripo apun muluk ki maite diga exam sadun lai Little Clinic Nagaram na Shinduna Nomge Eva Free Health Camp ama pangthokna tongan ba relief camp singda layeng bangamdana leraklaba ka hena fibam soksilaba IDP yankai kokomina khangalaga anaba singbu lemna layeng baga loina hospital gi maike digi blanket su yanthoke pangthokliba lemna layeng bagi camp aduka mari leinana Little Clinic ke manager Thaunaujam Srinivas na ningthamtha sangsilakpa na loinana lamdamasigi hauzik oiriba sel thungi fibam fataba sida ana layeng da miyam da khudong chaba ama piba oina free health camp asi pangthokpani haiki Kokomigi convener Khuraijam Athobana matam kuina layeng bangamdana amade sel thumgi khudong chadabana maram oiraga lairiba tongan ba relief camp singda lairiba IDP singdagi khangatuna layeng bina ba haizabada Little Clinic na yabiduna pangthokliba lemna layeng bagi khudong chaba piriba asumna atopa hospital singnasu tobirabadi IDP singna thengnariba ana layengi khudong chadaba asida yamna mateng oigani haiki IDP sing asigi oina di khoi hospital gi side dagi all form of diagnostic test yauna dagi senior doctors mayam na laying bibadi mathau tare surgery mathau tare then topa complication laga sumadu follow up treatment topigani haidana IDP sing gi damuta special case oina togani haidana Little Clinic ki maike dagi sumaina thambirakpani aduna sumaina mayam na khara khoi gi charitable khoi servicing se masi khara piri besi yamna phaina khali
Manipur Petroleum Dealers Fraternity na oil pump singda bom thamjinba aina yadaba maongda senkhai thumkhai tawbagi matangda tha asigi tang tarada Manipur gi governor da pishin kiba memorandum gi chap chaba pakhum amata haujik fawba piraktabana petrol pump tawjariba singi punsida chauna aki tujungba pokhan badanatana punsida khudong thiningai oire fibam asina maram oiraga lengakna petrol pump tawjariba singi khudong chadaba amadi awaba sing asi ubiraga waroishin ama puraknanaba thabak lokhat pidrabadi Manipur Petroleum Dealers Fraternity na Manipur gi tampak amadi masiga naknaba mafam singda petrol pump sing thonglonduna protest tawragani hairi Khaidem Pramodini mana Englishing ani kungamanga IEB mutum ramanida lanthokre Naharol Site Premise Committee Imphal na sinduna DIPR auditorium dangasi pangthokiba Khaidem Pramodini mana Englishing ani kungamanga lanthokpa amadi Chief Minister gi artist singi tengbang na pangthokpa Manipuri Writers Meet ki thoram aduda Laikhidrobi IEB Khaidem Pramodini na iramba Langlen Thadoi Mingthonba amadi Nauroibom Indramani na iba The Socio-Cultural and Historical Accounts of Manipur haina mingthonba Lyric Singsu Fonki thoram aduda Wakhal haina mingthonba se Fongi Chaniga Taret Suba Khunamsu Fonki Englishing ani kungamanga gi mana lanthokpa thoramaduda retired IAS Kangjam Radha Kumarna Khaidem Pramodini mana Englishing ani kungamanga lanthokpa mari lainana fongdokhibada IEB gi khudi sing asi creative oiba literature of power gi sarukta laiba thabakni haiki Indian Police Service IPS promotion pirakraba Dr. Sarangthem Ibom Chabo Rims Road laiba apunba fitness center na sinduna harau tam opagi thoram gym masida pangthokre thoramadu apunba fitness center Rims Road ke managing director Yumnam Helmet trainer sing trainee sing amasung atopa staff sing su sarugya ke masagi duty ningthina tawbagi damak tongan ba mingthon sing piduna laingak na ikai khumna kraba IPS Dr. Sarangthem Ibom Chana haurakli banaha oriba singna mayai kaba nisadagi lafthok na laina ba honabada gymna singthaninga oiba maongda mateng pangle gym haibasi sumnagi haksang fana ba adukhak nate mafamasida thaksi kasisu ningthina tambiba mafamne afaba khunai amagi damak masafaba thaksi kasi leiba naha kaya mathautai haiki Rising Sun Club Thongju Waikhom Khongnangi Nimfugamari Raksuba Rising Day ge Thauram ngasi club asigi sanglenda pangthokre Rising Day adugamari lainana Thongju Assembly Constituency ge MLA Thongam Bishwajit na Thongju AC da lairiba club singda model ama oinaba resource mobilization kamdona lahingani haibagi matangda fongdoki mahakna makhatana khunai amagi tungi foundation oriba angang sing sengwatpaga loinana haksel gi lambi fagat hanaba khongthang sing club ka punna paikhat minabagi mathau taba sing paladuna Maike dongi oiba chawkhat thaurang singi matangda fongdoki thoromaduda Kairao Assembly Constituency gi MLA Laurembam Rameshwar Horticulture and Soil Conservation Manipur gi Director K Devdatta amadi atai mioi kyana sarugyaki Thoidingzam Tombibu State Manipur State Kala Academy Lifetime Achievement Award 2023 fanglakpada harauk tayamna okpugi thoramama Thoidingzam sagai na sinduna khurai da leiba Thoidingzam Lairembi Masai Gonda Pangthokre Thoramaduda Khurai Taba Sagai Piba Lamlai dagi Thoidingzam Ziten Uyung Poktagi Thoidingzam Brejamohon Yauna Thoidingzam Sagai gi Salai Chakayana Sarugyaki Thoramaduda Thoidingzam Sagai na Manipur State Kala Academy Lifetime Achievement Award 2023 fanglaba Thoidingzam Tombida Chambakhudol Piduna Ikai Khumnabashu Utke Thoramadu Gamari Lainana Thoidingzam Sagai Convener Thoidingzam Bonna Thoidingzam Sagai ase Manipur gi Mafam Kayada Chuene Taba Orabashu Thoidingzam Sagai gi Thoidingzam Tombina Manipur State Kala Academy Lifetime Achievement Award 2023 fanglakpada pukning thogatpa oina pangthokpa thoram amani haiki All Manipur Employee Welfare Association Central Committee na lakadoriba December tang kungo humdoidagi arms down amadi pen down sathagadoriba sida Bishnupur District Lairiba BDF Singnasu Mapung Fana Sawatkani Haina Bishnupur District BDF Welfare Association Ge President Oina Bijoina Paumi Singda Fongdokre Manipur Lenga ki Home Department ge Yanakiba Amabu Thabakta Onthok Tabaki Mayokta Bishnupur District BDF Welfare Association ge General Body Mifam Pangthoklaba Matungda Laukiba Warep Adu Bishnupur da Leiba BDF Office ta Pangthokpa Pawgi Mifam Amada Bijoina Haiki Governor Army Manunga submit our Kanda Tabako Toka than Mana Yanakibani, Aduna Maramorakanda, September date 70 Deginangasi, December date 20 Yoxile, Sipawada, committee, the Gis Haitegi, reporting to Listen the Haitare, Aduna
ꯑꯩꯈꯣꯏꯒꯤ ꯃꯇꯝ ꯌꯥꯝ ꯊꯤꯟꯗꯔꯒ ꯂꯩꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯑꯩꯈꯣꯏ ꯕꯤꯗꯤꯑꯦꯐ ꯈꯨꯗꯤꯡꯃꯛꯅ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯔꯀꯥꯟꯗ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯐꯤꯔꯦꯞꯁꯦ ꯂꯧꯖꯔꯛꯄꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯇꯦꯟꯇꯛꯅ ꯊꯝꯖꯒꯦ ꯑꯗꯨꯅ ꯃꯔꯤ ꯂꯩꯅꯕ ꯑꯩꯈꯣꯏꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯠꯁꯤꯡꯅ ꯑꯩꯈꯣꯏ ꯕꯤꯗꯤꯑꯦꯐꯅ ꯇꯥꯜꯂꯤꯕ ꯗꯤꯃꯥꯟꯁꯤꯡꯁꯦ ꯑꯊꯨꯕꯗ ꯄꯤꯊꯣꯛꯄꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯃꯤꯗꯤꯌꯥꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯖꯔꯒ ꯊꯝꯖꯒꯦ All Manipur VDF Welfare Association ki advisor L Devana Makata na haikibada sarkar na order thoktuna thabakta onthok trifawba khongjang handok loi haiki December district ki oina lairiba khoi gi member jing masa masa na khangna loida duty lep ko do boneba sida khoi leader sing ta ngai maram amuk laite ba akhoi gi demand do phang ribokti akhoi thau lep si tawgum jai bani officer mem laiba sing do hoi moina jo khoi bu sibi ko oisanu aduga moina tawdi yaro haraga jo khoi thena bata adugi damakta akhoi mangjin tharga isa lep sa gam jitam Amaromda December kungu hundoidagi hauna sangsin gadoriba arms down pen down gi khongjang da Thobal District BDF Welfare Association asu mapung fana sagut kene hairanga se mor amato oina waref lokre hiramasigi matang danga si lilong chawok ki mipun sangda Thobal District ki mathau toriba BDF personnel pumnamakna sarugyadna pangthokpa mifamama da waref asi lokibane Thobal District BDF Welfare Association ki Vice President L Suresna thamkiba demand sing pithoktrabade BDF member sing yauba mega meeting ama tawraga Central Committee na sangsin gadoriba indefinite strike asida amato oina district asigi member sing na su support tawre makhata na Central Committee na laurakpa firef khudingmakta su support tawgani haiki Hauji jikse koi police department ki side gi maruina akoi gi service matters gi matang da makoi na koi recommend ama paliba government asida thabi gani aduga haibase tha ani phawgi manung da thabagona othok pa yana bagi ba makoi process to bigani habani adubu tha ani gi hairam badagi ngasidi tha mari faw chungjale haitare tha mari faw chungjale banina masida ina haijening badi Manipur da leiba civil organization sing aduga tonga tonga lupsing khudimana su BJP sanction liba khongjang asida support to view amadi leiba police department side gi su hariba chungjale liba khongjang asi support to view Maite ipaipu singna kunai sibu kanana ba hona bada hiram kaya da lauramba thaudang singbu macha masu oriba ikoi na ngaktuna amadi kanana ba hona ba habase ngasigi mirol aikoi gi tawphadraba thaudang ni kunai sibu kanana ba punna hona mirase haina kanglei puari wari liba utra sanglen sana konung imphal gi manglem posangbamna Bisnupur district ki kainau dagi layoi kraba maite wari liba Mangang takhelambam amubi ki mangarak suba laikidabagi thawrangga mari lainana mahaki mitamda hai leikatuna pangthokpa wari livana khunaida lauriba thawdang haiba thawramda haikre Federation of Indian Blood Donors Organization FIBDO Jammu and Kashmir chapter na sinduna Jammu gi police auditorium da ngarang dagi hauna numini chufna India gi state khudingmak dagi lakpa delegate singna saruk yaduna pangthokliba FIBDO gi National Blood Conclave BloodCon 2025 ta Manipur gi wena sumioi tarukna saruk yari Manipur gi Blood Donation Organization ahum Helping Hands Manipur gi Premjit Moirangthem Avinash Thongda Maibam Ulen Ngamba AVBD Manipur gi oina Kumarjit Sarangthem amade Mateng Pangsi Grove Manipur gi oina Loitongbam Suras Maitai amade Asangbam Luangan ba Maitaina Sarugyari FIBDO gi chahitara manga mapung faba celebration gal loinana pangthokliba National Conclave asigi ngarang ahan banumita Housing Parliament ta puthokliba National Blood Transfusion Act ki matang da khanaki Homeland Security na Department of Youth Affairs and Sports ka khusam naduna nongmugi oiba nupi singi self defense training program ama Kumal Lampak Indoor Stadium da pangthokre training at the Special Protection Group SPG gi trainer oiramba Pangabam Rajendro Maiteina nupi chahum rom da tangai fadana khangdraba yadraba masha ngakthuk chananaba sarit sara tambikhe thorong mari leinana Yas ki director Mayangbam Bhetona phongdokibada nupi singna khudong thiba Thorakpa matamda masana masabu akiva laitana ngakthok chabangamnanaba thauramasi sinbane haiki Homeland Security gi Director RK Bablu na phongdokibada Homeland na nupi singda masa ngakthok chananaba sarishar hainba khaknatana masana masabu thajaba mating leina thabak tawba ngamnanaba mireng thamle Homeland Security gi oina nupi security masing hangat handuna nupi singda ahanba pangal hapnanaba thaurang tauri haiki Security Forces singna ngarang Thobal Dam Police Station Imphal East District ki manung chanba Molham Base amasung tainaba chingkhong singda thiba humbagi thabak chathabada khusuklai kamarom fagale hairi Police ki fauna fagalaba polam singa dudi kilo mapal rom lumba ID ama 12 bore life round ahom kapthokraba marugi tokning tarag humdoini hairi
Security Forces na naka checkpost Tengnopal Police Station dagi ngarang miyoi ama brown sugar gram chaniga taraga nithoiga konana fare police tagi fangba pauda fagalaba miyoi asigi maming MD Habib chahi kungani pan Sangai Umpham Part 1 Mairel Kuldagini Mangondagi Ecovan ama election card RC card pan card mobile phone ama amasung ahangba soft case taraga nipan fagale haire Arts Society Manipur na sinduna numir humni chathagada Anisuba Art Fair Imphal gi GM Hall gi mamang thangba sarukta Arts Society Manipur gi President Khetrimayum Jugindrona hogdokre Art Fair asida tongan ba art group amasung lanagi oiba stall singna sarugyari Art Fair asi December 19 fawba numit khudingi ayuki pung 10 makhai dagina nungthil pung 3 makhai fawba miyamna yengba yagani hairi Lions Club International 322D gi makhada Lions Club Imphal Valley Next Generation Manipur Fire Service Nupi Kaithal Port Yon Bising amadi IMC gi Kangbu single loinana Swaz Bharat Mission gi makhada Nupi Kaithal gi akoiba amadi manungda sit chengba gi thauram pangthokre sit chengba dugi matangda Lions Club Imphal Valley gi Administrator Dr. Romina ngasi nongma panba gi khudong chaba si lauraga clean environment healthy environment amadi plastic pollution free haiba wakalona sida sit chengba gi thauram asi pangthokpani haiki IMC की केयरटेकर कॉर्पोरेटर सु ओरिबा लायंस क्लब इम्फाल वैली की सेक्रेटरी टी इंद्रजित मैतेना महाकपू क्लब असि सेक्रेटरी ओइना खनबिरकपग लोइना IMC की ऑफिशियल सिंगापुरना तानाजरगा नोंगम पानबगी खुदोंचाबा सि लौजरगा सिचेंगबगी थौरमसि पांगथोकपनि हाइखि Thobal District की Khangabok Part 1 Gram Panchayat की मनुंग चनलैबा हायल लबोक मयाई लैकाई दा रास मेडिसिटी हॉस्पिटल अमसुंग खुंद्राकपम राजेन गा कुसम नरगा Ras Health Well Card Sabagi Thauram ama pangthokre Camp adugi matangda Hel Labuktagi MD Hefanudinna Aikhoi Miyoi Anaye Gyaurakani Kanagumba Kharadi Lang Nanabase Laitabadagi Anava Singh Khangjilaga Laiba Yauribani Asigumba Fiba Masida Ras Medicity Hospital na Ras Health Well Card Sabiduna Miyamda Khudong Chaba Kaya Pibinanaba Honarakpasi Yamna Nungaijai Hel Labukta Sigumba Camp ama Sinanaba Honabada Soba Thaudang Lowikiba Social Worker Khundrakpam Rajenbu Khungang asigi miyamna thagatpa phungdoi haiki Travel Research Institute Imphal na Hausong Student Union amadi Chief Medical Officer Nonega Khusam naduna Hausong PSC da free health camp ama pangthokre Ministry of Tribal Affairs Government of India gi tengbanga loina na pangthokiba free health camp aduda Dr. Tarukna miyoi chamaga yankhai rom layanke camp hodok pa thoram aduda TRI ge OA Tingray Rungsung TAN Hills की program coordinator Alam Nume Amadi Chief Medical Officer None Dr. Ajin Marangmaina Chingba Miyoi Singna Sarugya ki India government na Indo-Myanmar border fencing khabagi thaba khumang sauksilakpabu All Kongba Road United Clubs Organization na Union Home Minister Amit Shah bu thagatpa phongdorakli lobasigi convener Lenin Hirom na thadorokpa cherol amagi matung inna Lokalak liba khongthang asna National Security amadi Border Management da chawna kanaba piragani housing fencing khaba loidiba saruksing asi dasu athubuda loisina ba honabiu karigumba border fencing asi loishilabadi Manipur da thogliba demographic imbalance amadi atai maruiba hiram kaya dasu kanaba pigani hairi housing pawgimer thna attempt rek ama laujari Slopeland College of Teachers Education की Master of Education M.Ed की दमक लाखलिब सेशन 2025-26 की एडमिशन तौननब की दमक अकक नव सीट खरगी खुदोंग जाबा पिजरी खुदोंग जाबा सी लौवी होनब की दमक मखाद पिजरीबा कांटेक्ट नंबर 9615965922 नत्रगा अखुगी ईमेल slopelandcollege@gmail.com दा कांटेक्ट तौबियु मतमगी नुंगसित नुंगसा अमदि अयिंग असाना मरम मोइरगा लोक तुंगबा अमदि खुबन सिंगबा तत्तन थोहल्ली पुमनमक सिबु खुदक्ता फहनबा ngamlaba Capidon Cup Syrup 100% herbal product ni lok khubada natana nakmahi chelaba amadi khangnaw mareng chatlaga lok kangkhu khuraba Capidon Cup Syrup thakpiu Capidon Cup Syrup Dada Yeme makigano Azab thammo Sige yung say, next time, tinacheksin na laksilaga tamkabani ne. Dadarang se, juhar habaga amta kidrabo. Asum na, mayam na machalbog na option lugum. Masige yung masibog, asoyangan ko kadabatagi. Next time, tinacheli. Next time, juhar habaga yung laptop na nabasimani. Zaman chakmo isi na mana, concrete katok na tinagamatanda, kapam ng amuktuhan na hingaladli. Next TMT, strength is in the quick. Honglagli ba punsigi lambi sida, aray ba tsaba yaba makay sasinari.
aduna hidak langthak kayama sadaba yarakte chasilliba singduna adom gi liver da kayam sokhalli khangbibra liver nabu soklaba chaning thakning ba phawdaba puk nungai taba khong hamba nungai raktaba amadi kuchu kumen senghallakti khuding maksibu ngakthok ke hairabadi jolip 100% natural syrup amadi capsule Jolip 100% natural syrup and capsule. Break matungda mayam bamuka hanna taramnok chori loina na makata ba pau pizari Kanglaipa Communist Party PWG MC Unification PRO chingkhai ngan bana khorek biduna thadrok pa cherol amana Thoubal district ki Babu Bazar khong ahan bidagi Gotimeyum Priyanka chahi kungamanga apokpa Gotimeyum Priona ngasi fawba lupta changdarak triba se athuba matamda changjarak trobadi lupna Priyanka amadi magi imung manungda akanba mideng changlagani hairi serola sina makha taraduna mayang Imphal thana awang laikai dagi takhelamam tori chahi kungumdoi apokpa T Robindro di matam chana lupta changjarak tuna mahaki aranba adu ngakpinana ba lupta haijarakhi hairi maral yajar khraba toristi lufna tek takaidana masagi imung manungi mioi singda kusina kre hairi Priyanka bu lufta changjaraktuna masana tawkiba thogdok adu lupta khanghanana ba haibasida changjarakrabadi akanba mideng sangbada maira paibi club ki thomi amasung kanglai miyamna wakat mifam amadi wakat khongjang amata sangsin bidana ba cherola sina hairi Central leaders singda khudingmak sina thokpa masagi firef lojaba ngamdaba BJP Congress NPP na Manipur kanba ngamloi makhoi gi luchingba khallaga government sembasu ngamloi aikhoi gi waref aikhoi na lojaba ngamba political party na Manipur kangani ningtamna laingak ngamgani haina Laiton Jam Jayanandana Faknung Awang Laikai Youth Development Association Falida gi nimfuga taruk suba foundation day thoramda Falida management amasung member singna sinduna Faknung Awang Laikai community hall da pangthokpa thoramda high grade Falida amasung SED foundation na katpa Faknung Awang Laikai community hall gi fencing amasu L Jayanandana khushina ke Laiton Jam Jayanandana makha taraduna Falida na ngase naha executive singa unaraga makhoina laikai sigi amadi leiwaga sigi demak tawning liba sing khangminanabagi khudong chaba pirakhiba nungaiba mikuf oike ahalaman singna tahoning liba kaya leirabasu leiwaga sigi oriba fibam asida resource leitabana pangthokpa ngamdaba kaya amasu khangbangam khi haiki Sura nomlaga hingzaramba punsi kaya ngasidi gun culture gi punsida pusinana ba honarakli haina amuko gi president Sorokhaibam Shanjoina ngasi amuko masong yukovit ki mereng makhada all kwakta youth voluntary organization AKYVO ge Mari Suba Foundation de gi thoram kwakta bazar da leiba multipurpose community hall da pangthokpa thoram da haikre ITP nupi yankhai amade kwakta gi khwaidagi ahal oiraba mioi amade selilang liba singi maike de gi blanket amamam khudol oina piduna ikai khumna bashu utke amuko gi president Sorokhaibam Sanjoina makhata na Manipur gi miyam sura nomlaga ishana tanjaraga hingjaramba chamjaraba punsi kaya ngasidi gun culture rom da oina pusina na bahona rakli aikhoi thabak subagi culture lairamba matamda ishana ishagi pothok puthok laba matamda mitop miyansa singna aikhoi bu khudum chanba ngamba kaya asi oithok loi aikhoina laksin ba ngamgani haiki yamna shanti leina isagi resource marang kani lejarma kunai amana ngasidi beggar gi tha amad hingalaga aikhoibu asuke pantama tha amna tamjana parse masi kai nugadasu amuko sami neri lupsingna yawa ngamlo government india gi loilam sandopagi lichar ase aikhoina masi janinde stop the expansion of the colonialism policy koi law na lagli matam issue kaya to ri adu asum handle ko targadi ekoi su masi international level or the ekoi Manipur da asomo movement la hoi ani lete Imphal East ki lamlai kendra gi manung channel riba sabung khok sawom lairembi laibungda nongma panba mifam lup sabung khok development committee YSWC club sabung khok maira paibi ga punna khusam naduna taratare lak suba nongma panba mifam pangthokre ngasigi mifam adu da Indian Red Cross Society ki chairman Narendra Ningomba Arambai Tengol 58 Cobra Chalogi maruiba miui kayana sarugya ke Indian Red Cross Society ki chairman Narendra Ningomba na haujik aikhoi gi khunai asigi ipa ipu haktek tagi leijaram laba mamal yam laba thogolon thaksi kashi chanalon chat kaya mangtharak paka loinana miyam gi chatnabi da hena thawai luptuna laikhiba amagum tawriba kaya si thinghoba mathau tai haiki Arambai Tengol 58 Cobra Chalogi Maike dagi shu Manipur gi maramda tangdu
Tungda haurakliba mahairoi singda khangjinnanaba namthoklaba wari sairengna chingba yauraba notebook kayasu nongma panba mifam lufki khuthangda mahairoi singda pinanabasu khushinakhi. All Manipur Lady Advocates Association Amla gi Kungenipan Suba Foundation degi thoram pangthokre Amla na sinduna Imphal gi Cherap Court Complex da pangthokiba thoramaduda Amla gi souvenir amasu phongki High Court of Manipur gi Justice A Bimol nangasi palan pangthokpa dukhak nate state asigi nupi singna logi matenga loinana mari leinaba hiram singda khunai asigi demak loriba thogdang sing amadi kathokpa kaya adubasu ningsingba amadi ikai khumnaba utpagi thoram amasune kumjali sing amaga chamapan marifutara taret tagi hauduna All Manipur Lady Advocates Association Amla khongchat ase ngasidi ikai khumnaningai oiba mapung faraktuna ngasidi punna member chamaga marifu leiba body ama orakle haiki. Saina Institute of Medical Sciences SIMS Saina Group of Institute ki Nipan Suba ZNM Nursing Batch amadi paramedical or taking compressor meet fangthokre internally displaced oiraba amadi selthumgi awaba leiba imungi mahiroi singi oina SIMS ta paramedical amasung pharmacist tamnanaba set khakle haina SIMS ke managing director cum secretary Dr. Sujit Kumar Yumnamna haikre Saina Institute of Medical Sciences na sinduna top makhalaikai yaral patalaiba SIMS complex ta pangthokpa or taking come freshers meet ki thoramaduda Hairo Kendruge MLA Dr. Thokchom Radeshamsu Sarugya ke SIMS ke managing director cum secretary Sujit Kumar Yumnam Hai SIMS ke ngasi pangthok liba thoramasi maru oina institute asigi Nipan Suba ZNM nursing batch amadi paramedical mahiroi sing ort lobugi thoramne sahi asigi oina nursing course ki oina mahiroi nimfu amadi paramedical amadi pharmacy course ki oina punna mahiroi yankhai ga nipani sahi asigi oina su paramedical amasung pharmacy course tamna ba shit tara khaktuna leire selthumgi awaba leiba imungi mahiroi amadi IDP singna course asi lemna tamhangani haiki Nimfu manga suba tal amadi rasmai fangnaba sankritan gi guru sing da kachaba thauram khurai thangjam laikai da leiba radha mandafta pangthokre Pranchiya Natya Sankritan Samas na silaga pangthokiba thoramaduda TS Brajavidhu program executive DDK Imphal amadi president Ahallu Pana Hall Dal CS Tombina Chief Guest President oina sarugya ke tongan ba culture gi lamda leiba oja guru kaya yauna pangthokiba thoramaduda laikhidraba oja guru kaya ge photo da highlight katuna ikai khumnaba utke thoramadu kamari leinana Pranchiya Natya Sankritan Samas ki secretary Takhelambam Bishojit na haikibada matam amagi oja kaya na sinduna pangthok lamba thoramasi ngasi fawba tek ta kahandana makhoi gi matung induna pangthokpani haiki Furup amabu nungsiraba amana amabu respect taunaraba matamda lamdamasida tangdu laitaba purakpa ngamgani haina IPFM gi president Asanka Sharna Naga Forum na sinduna Diamond Jubilee Park Adim Jati Siksha Ashram da pangthokiba Advent Christmas Celebration 2025 ki thoram da haikre thoramadu da Manipur gi tongan ba CSO kaya gi mihut kaya su sarugya ke tongan ba CSO gi luchingba amadi pastor kaya na pangthokliba Advent Christmas Celebration gi yaifa paujel piba ga loinana Manipur da nungsisana na leiba ngamna ba wakhalon kaya fongdok nakhi Asanka Sharna makhata na tangdu laitaba purak ke harbadi peace amadi justice lerba matamda ngamgani Manipur da thokliba irang asi kanglup amabu respect tawdabana thokpani haiki पुनमक्से अमतनी चमनवने हाइबलोमदा अमगा थोकत पिनरगा अखोय मणिपुर लेमिनरिबा जाति खुदिमा धर्म खुदिमक्से अमगा इकाई खुमनरगा मागी थाजबा ईश्वरदुदा अखोयना निंगलिबा लाइदुदा चेकसिंगना थमोयसिंगना अखोयना चतप कांदा इंथब तपथबदो अखोयगी लेबाकदा दुम लेगनी अखोय अमगा नुंसिनबसु दुम लेगनी हाइबसे मदुगी पांडमदा इम्फाल नागा फोरम ना ngasi 2025 के एडवेंट क्रिसमस से सिंजबनी Arambai Tengolna lamdamasi ki miyam gi yefin ba paikhalak pa tongan ba thabak singi manung chana kaksing district ki alang khangpokpi amadi yangdongi laikai anigi maruaiba laifam len oriba ibudo pangan bagi sanglen gi flooring achangba senfam puthok laga semkre nauna flooring tawraba sanglen adu ngasi wakching gi nongma panba numit asida laibung kaya gi thauram ga loinana miyam da khusinakre
थौरम अदुगा मरी लेनना लाई कमिटी की सेक्रेटरी एलांगबम मंगीना फोंदोरकपदा लाइकाई अनेसिगी अमतंगायरबा लाइबुंग असे मतम कुइना सेल लैतबना मरम ओरगा फ्लोरिंग तौब ngamdana लाखिबने अदुबु लाई कमिटी लाइकाई क्लब अमदी मैरा पाइबी सिंगना अरामबाई टेंगोलदा हाइजबदगी असंग सेल पुथोकलगा कमिटी अमदी क्लब मैरा पाइबी सिंगल लोइनना थबक असे शुखिबने मसिगिदमक अरामबाई टेंगोलगी इसा सिंगबु थागले हाइकी लांजिंग अचौबा मॉर्निंग फुटबॉल क्लब नस्तिंदुना लांजिंग अचौबदा लाइबा आर्टिफिशियल टैप ग्राउंड की अकोइबा अमदी मनुंगदा लाइबा अमोराकाई सिंग सिट सेंगबगी थबक पांगथोक्रे ngasi सिट सेंगबगा मरी लेनना क्लब के मेंबर असेम अरुणा फुटबॉल टफ ग्राउंड अमदी मसी अकोइबदा मतम कुइनगी ममांगदगी अमोराकाई कया पैसिंदुना लाइबा कया असे क्लब की मेंबर सिंगना चही खुदिंगी लेफ्तना पांगथोकपा सिट सेंगबगी मनुंग चन्ना सेंगदोकपनी सिट सेंगबा सिदगी फंगलकपा रिसाइकल तौबा याबा पोलम सिंग रिसाइकल तौगनी अमदी मियामनसु सानबुंग असिबु लूना नाना थमननबा होनबदा मतेंग पांगबियु हाइकी मैतई ट्रेडिशनल डांस टीचिंग स्कूल एंड परफॉर्मिंग सेंटर ललामुंग मखोंगी कुंट्रा हुमदोई सुबा एनुअल फंक्शन शो पांगथोक्रे थौरमदुदा डॉक्टर एलांगबम इंदिरा देवीना इवा साइरेंग लाइरिक अमसु थौरम असिदा फोंखी लोइनना स्कूल असिगी महिरोय कयादा सर्टिफिकेट अमदी मेडल पिदुना इकाई खुमनबा उतकी पांगथोकलिबा थौरम असिगी मतांगदा मैतई ट्रेडिशनल डांस एंड टीचिंग स्कूल की परफॉर्मिंग सेंटर की सेक्रेटरी हाउबम सरजुना हाइकिबदा मैतई ट्रेडिशनल डांस टीचिंग स्कूल अशिना अखोइगी ओइबा जगोय अमदी कल्चर बु होंगलकलिबा मालेमगी यावोलदा यावहंदुना मतम कयागी ममांगदगी लेरकपा चना कांगलोन कया असी गाकना थमले अमदी हौरकलिबा अंगांग कयादा अखोइगी कल्चर अमदी ट्रेडिशनल गाकना थमननबा अचौबा थौदांग मैतई ट्रेडिशनल डांस टीचिंग स्कूल एंड परफॉर्मिंग सेंटर ना लौरी हाइबा वाफम कया थमखी हौजेमुक सानबगी पाव अखोइगी सेना स्पोर्ट्स जर्नलिस्ट बोयाई निंगथौजमदगी लौबिरसी मणिपुर क्रिकेट एसोसिएशन MNC की मिंग मखादा ngasi टीम 15 ग्रुप अनि थोंगना खाइदुना पब्लिक ग्राउंड खांगबोक सेरापुर अमदी मॉडल हायर सेकेंडरी स्कूल अमदी ओरिएंटल कॉलेज ग्राउंड दा मंगा सुबा MNC सुपर प्लेट ट्रॉफी हौख्रे हौदोकपगी थौरमदा मणिपुर क्रिकेट एसोसिएशन MNC की वाइस प्रेसिडेंट लाइरेंजम गिरिरंजन एसोसिएशन असिगी ट्रेजरर सोंगथाम निशिकांता BEDSCO खांगबोकी प्रेसिडेंट निथौजम दोरेन अमदी अक्सदो क्रिकेट मैनेजिंग कमिटी की चेयरमैन मोइरांगथेम धीरेन थौरमपुसिंग ओइखे पांगथोकदोरिबा ट्रॉफी असिगी ngasi पब्लिक ग्राउंड खांगबोक सेरा पुरसाना की बम मैच दा PTCC पासोई पार्ट 3 ना KSDO क्यांगुइबु रन निफुमाथोई दा माइटबे पीखे मैच असिदा PTCC पासोई पार्ट 3 ना तो संगमदुना अहानबे बैटिंग तौखिबदा अपिबो ओवर 35 दा विकेट निपाल तुरगा रन चामगा 44 लौखी मसिगी पाखुमदा अनिसुबा बैटिंग तौखिबा KSDO क्यांगवैना ओवर 38 गा बॉल मरीदा विकेट लोइना तुरगा रन चामगा 50 खक लौदुना मैच असी माइथिखिबने मैच असिदा PTCC पासोई पार्ट 3 की सनरोय M डोमिनिक ना विकेट अहुम अमदी रन 19 लौदुना मैन ऑफ द मैच ताखी मॉडल हायर सेकेंडरी स्कूल अमदी ओरिएंटल कॉलेज ग्राउंड सानकी बम मैच ता मणिपुर पुलिस स्पोर्ट्स क्लब ना NCA निंगथौ खोंगबु रन 55 दा माइटबा पीखी मैच असिदा मणिपुर पुलिस स्पोर्ट्स क्लब ना टॉस ngamduna अहानबा बैटिंग तौखिबदा अपिबा ओवर 35 दा विकेट तारे तुरगा रन 234 लौखी मसिगी पाखुमदा अनिसबा बैटिंग तौखिबा NCA निंगथौ खोंगना ओवर 35 दा विकेट तरुक तुरगा रन 292 खक लौदुना मैच असी माइथिखिबने मैच असिदा मणिपुर पुलिस स्पोर्ट्स क्लब की सनरोय TS गोल्सन ना विकेट अमामदी रन 44 लौदुना मैन ऑफ द मैच ताखी मंगा सुबा डॉक्टर मोइरांगथेम मनाउतोन सिंह अमदी मोइरांगथेम ओंबी चंद्रसखी देवी मास्टर फुटबॉल चैंपियनशिप की अरोइबा मैच ता बसाई थांगमैबन अमदी संगाई FC गा सानरगने संडे FC मणिपुर की मेंग मखादा ममांग था की सेप्टेम्बर तांग कुलुमदोइदगी टीम 12 ग्रुप अहुम थोंगना खाइदुना लमलोंग थोंगखोंगदा लाइबा आर्टिफिशियल टप ग्राउंड सथरिबा मंगा सुबा डॉक्टर मोइरांगथेम मनाउतोन सिंह अमदी मोइरांगथेम ओंबी चंद्रसखी देवी मास्टर फुटबॉल चैंपियनशिप की ngasi सानकिबा अहानबा सेमीफाइनल मैच ता बसाई थांगमैबनना फ्लेग क्यांगुइबु गोल अहुम सिनोदा माइटिबा पीदुना फाइनल संखिबने मैच असिदा टीम अनिमंगना अपिबा मतमदा गोल अमता सनबा ngamdabadagi पेनाल्टी शूट आउट ना डिसाइड तौबदा बसाई थांगमैबनना माइ पाक्तुना फाइनल संखिबने अनिसुबा सेमीफाइनल मैच ता संगाई FC ना FC लंगथबालबु गोल 3-5 दा माइटिबा पीदुना फाइनल संख्रे मैच असिदा टीम अनिमंगना अपिबा मतमदा गोल अमबम चंददुना ड्रॉ चटपदगी पेनाल्टी शूट आउट ना डिसाइड तौबदा
Sangai FC na FC Langtabalbu gol taruk mangada maitiba piduna finance sangkibane. Sathariba tournament asigi aroiba match tha sigi tang kun mangada basai thangmaban amadi Sangai FC ga sanaragane. Tara suba MNCA played cricket tournament ki ngasi sanakhiba match singda PSC Khuyathong amadi YWC Pasoi Mai Pakre Manipur Cricket Association MNCA gi meng makhada mamang tha gi tang kunterete gi team taratare na grubani thongna khaidutuna Moijing Public Ground Thawal amadi Larenjam Public Ground sathariba Tara suba MNCA played cricket tournament ki ngasi Larenjam Public Ground sanakhiba match ta PSC Khuyathong na SSU Singamaibu wicket anida maitiba pikhibane match asida SSU Singamai na toss ngamduna ahanba batting tokibada over kuntaruka ball ahumda wicket loina turaga run chamga sumna ama lauki masigi pakhumda anisuba batting tokiba PSC Khuyathong na over kunthani thega ball ahumda wicket nipan khak turaga apiba target adu yauduna match asi mai pakhibane match asida PSC Khuyathong gi sanaroi Ice Sorna wicket ahum amadi run kunma thoi lauduna man of the match taki Moijing Public Ground Thawal sanakiba match tana YWC Pasoina YUCC Kwagithel Moirang Purenbu run kuntra mathoida maitiba biki match asida YWC Pasoina tos ngamduna ahanba batting tokibada over kuntra ga ball mangada wicket loina turaga run cham gomphuma pal lauki masigi pakhumda anisuba batting tokiba YUCC Kwagithel Moirang Purelna over Kunipan ga ball mangada wicket loina turaga run chamaga kunthani pan khak lauduna match asi maiti khibane match asida YWC Pasoi gi sanaroi El Jagat na wicket ahum amadi run kunmari lauduna man of the match taki Manipur Weightlifting Association gi meng makhada tha sigi tang kundagi club amadi unit kunma thoigi nupa amadi nupi weightlifter samaga kunthani pan saruk yaduna sai NCOE weightlifting hall tagel part sathariba kunmari suba sub junior youth kunmanga suba junior amadi kuntaruk suba senior 11 weightlifting championship ki ngasi pangthokiba nupi gi youth ki kilogram humphum doigida NSA khomalampa ki e manda kinina pun kilogram samgambar puni thoi thangatuna gold medal KLYDC gi L medam na pun kilogram samgam putrani pan thangatuna silver medal amadi Thawal District Weightlifting Association gi Pm-Istv na pun kilogram samga yankai taruk thangatuna bronze medal lauki junior gi nupi gi kilogram humphum doigi pangthoki bada NSK gi NG ballerina na pun kilogram samgambar phumari thangatuna gold Thawal District Weightlifting Association gi Pm-Istv na pun kilogram samga yankai taruk thangatuna silver medal amadi AYDC gi KSIS Arun Kriti na pun kilogram samga tara thangatuna bronze medal lauki senior women's ki kilogram humphum dogi pangthoki bada KLYDC gi KIS Anjali na pun kilogram sani thangatuna gold medal NSK gi NG ballerina na pun kilogram samgambar phumari thangatuna silver medal amadi NSA khomalampa ki e mandakini na pun kilogram samgambar phuni thoi thangatuna bronze medal laukhrai youth women gi kilogram yankini pan gi pangthoki bada KLYDC gi Kritina maibamna pun kilogram samgani phuni pan thangatuna gold medal thau thamiban gi Albina T Aisna pun kilogram samga taratruk thangatuna silver medal club asigi S Lingjen thoibina pun kilogram samga tarani thoi thangatuna bronze medal lauki junior women's gi kilogram yankini pan gi pangthoki bada NSK gi M Angelina na pun kilogram samgum doi thangatuna gold medal AYDC gi CS Lakshmi na pun kilogram samga taratruk thangatuna silver medal amadi Thawal District Weightlifting Association gi Ais Dinesori na pun kilogram marfur tarahum doi thangatuna bronze medal lauki category asigi nupi gi senior gi pangthoki bada NSK gi M Angelina Devi na pun kilogram samgum doi thangatuna gold medal AYDC gi CS Lakshmi na pun kilogram samga taratruk thangatuna silver medal amadi WSA gi Ais Kalpana na pun kilogram yankai taruk thangatuna bronze medal lauki Nongmai Kon Progressive Youth Club sana gi meng makhada ngasi dagi tim kunna group mari thongna khaidokuna NPYC sana playground da taruk suba ibudau yangbi pakhangba cup Manipur village wise men's open 9-a-side football tournament hokre hokdopagi thoramda lamlai kendra gi MLA KS Ibomcha
NPYC Sanagi President Senjam Deluk Telo Sana Saijangi Jila Parisad A Jamini Debi Amadi Atai Gram Panchayat ki Marui Bamiui Singna Thormapu Singoi ki Pangtokadoriba Tournament Asigi Ngasi Ahubunumiki Sanaki Bam Metsa CHYUC Salongna ONYC Oksubu Gol Ahum Sinoda Maitiba Piki CHYUC Salogi Mai Pakibi Gol Singadu Jupiter A Asad Amadi Beni Sanana Sanki Thangta Federation of India ki meng makada tha sigi tang kunithodi ki kunmari phauba Karambir Nabir Chandra Bordoloi AC Indoor Stadium Sarusarai Sports Complex Nalapara Guwahati da pangthokadoriba Kunthramatoi Suba National Junior Thangta Championship ta saruk yarunaba Manipur gi nupa madinupi Thangta Sanaroi kunthra taret official mari punna mioi nipumathoina sabati mama ngasi Imphal gi Bir Kendrajit International Airport gi Guwahati gi damang Imphal thadokre Yumnam Dijendrana nupa gi team coach Ahanthem Maya Sanuna nupi gi team manager Huidrom Kiran Kumaramadi Sagol Sem Samanandana Manipur team gi manager oina saruk yari Makataba Sanabagi Pau Pizari Education Enhancement Organization EEO Lamding na Sinduna Organization Asigi Playground the Chatharakpa 4th EEO Pauna Memorial 9A-side Open Football Tournament 2025 Kimapu Football Lovers Nongpok Sekmain Oikre Tournament Asigi Ngasisani Kiba Final Match Staff Football Lovers Nongpok Sekmaina Sangayumfam FC Bu Goal Ani Shinoda Mighty Bipiduna Sel Oina Lupa Lak Ama Amade Trophy Gimapu Oike Thoramadu Hanagi Minister A.K. Mirabai Kangabok SC Hanagi MLA Okram Landhoni Devi Sangayumfam Jila Parishad ki member Habijur Rahman Yauna Maruiba Miui Kiana Sarugyaki Makok Mathang Taraba Singda Sel Amade Trophy Shing Yantoki Meghalaya ki Silong da laiba Umiam Black ta pangthokiba First North East Rowing Ragatla 2025 Asmita League ta sarugyaduna gold medal lawraklabi Takmu Regional Water Sports Complex ki sanaroi Khwarakpam Bidyalakshmi bu mahaki fongnafam oiriba Sendra gi Miam amadi Klafna Taram Okre Sendra Youth Club SYC Sendra amasung Sendra Miam ga loinana Bidyalakshmi gi imung manung amasung marumapang singna sinduna pangthokiba mahakbu okpuge chamba thoram aduda gold medalist KS Bidyalakshmi na hai mahak Asmita League aduda sub junior category da saruk yaduna gold medal loba ngamlakpani haiki Kaksing District Badminton Association ki sahi nimfumanga mapung farakpagi Foundation Day Celebration Library and Information Center Kaksing ki auditorium danga sei pangthokre Thoramadu da Manipur State Badminton Association ki president su oriba Thongzu Assembly Constituency ki MLA TS Bishwajit Kaksing District Badminton Association ki president N Britain Kaksing SC ki MLA M Rameshwar Yas ki secretary N Pravin Amadi SP Kaksing Priyadarshini Laishram Namaruiba Miyushing oina sarugya ki Thoramadu da Kaksing District Badminton Hogdoklamba Miyui Singda Achamba Khudol Singh Tamke Manipur Athletic Association ki makhada Kaksing Kalai Kaksing na Sinduna State ki thaki ahanba ipu taret ningsing half marathon 2025 ngasi pangthokre Thoramadu nupi gi kanglupta ngairangbom dagi Tayanjam Russia chanuna ahanba Yaripok dagi MK Minarasina anishuba Wangoi dagi TS Mariana ahum suba taki nupa gi kangluptana Basikhong dagi Ningombom Fulendron ahanba Lilong dagi MD Sahidur Rahman na anishuba aduga Yaripok dagi K Somorjit na ahum suba taki Golden Football Club Kiamgai na Sinduna Kiamgai Haibong Mangkhong KYPC Ground Sathariba Ahanba 9A Side Village Open Golden Football Trophy 2025-2026 Kingase Matchta Tamo FC Wangoina Swika Thiam Konjilbo Panjil Manga Sinoda Chauna Maithiba Pikre Fitness City Gym ama ngasi Hafiz Hata New Second Rota Hangdokre Thoramasida Fitness City ki founder MD Sarkhan SK Kogi Business Associate Sakil Seshabam amasung Fitness City ki athlete vision leader Sajid Seshabam shu sarugyaki Zimasida matamgu chunaraba khusukulai kya suna thamle hari naha simbuni shada ki lapthok handuna masama u foba lamdamama oina nabgi pandamda Zimasi hangdokpane hari Nongmaikon Progressive Youth Club NPYC Chanana Sinduna ngasidagi club asigi sanabungda taruklak suba ivudhau yangbi pakhangba Cup 2025-2026 Manipur Village Wise Men's Open 9A Side Football Tournament hogdokre tongan ba team kunna sarugye
Group Mari da Saruk Yaraga Sathariba Kaf Asidangasi Ahobunumita CHYUC Chalo Mai Pakre Hogdopagi Thuramda Lamlai SCG MLA case Ibomsa NPYC Chanagi President S Dilip Kumar Amadi Atay Marui Bamioi Kiana Mithunglen Oiki Ahoba Mates King as a group Egi Ahanba Lik Mesta CHYUC Chalona ONYC Oksubu Panjil Ahum Sinoda Maitiba Pikre Additional Secretary Fisheries Department Lystrom Nandakumar Namahaki Apopa Laikhidraba Lystrom Ibochobuki Mingda sponsor Togduna Morning Star Association Thanga Kunjem na Sinduna Thanga Kunjem the Leba Lining Thau Lampak ta Apunba Tim Taraga Mapanesar Yaduna Chathariba 5th State Level Let Lystrom Ibocho Memorial Opal Cricket Tournament 2025 ki winner MSA Legend Thangjing Kunjem na Oikre Sathariba Tournament asiging as the final match ki sanakiba Sixer squad amade MHA anige match ta MSA Legend na wicket anida winner oikibani winner oikraba team amade runner team da ngasige Thauromapu Singna trophy amade cash prize sing piduna pokning thawatki MLAT Rubindrona Manipur si powerhouse of sports ni hainurabasu cricket masanagi player kaya leitabakum tawi adubu thenglabasu thengna haujikti masana asigi sanore kaya thorokpasi state asigi chauthok chaningai ni haiki Tungda Thanga Kunjem Singthakta Additional Secretary Fisheries Department Government of Manipur Lystrom Nandakumar na Naunasaba Library Building Amasu Nandakumar gi apokpina haunabi matung ina sangaduna MSA Club Thanga Kunjem da kushinaki Loisla ko dangasi gi maroi ba pau amuk kahanna pizari IDP singi khunda laita hananbagi demand thabak ta onthok na ba kokomi amadi IDP singna Chief Secretary Governor gi Private Secretary amadi Home Commissioner da taksin kray Lamdamasida tangdu laita ba purangna na ba honabada yadrba miyoi singdage taksin minasi haina BJP gi wangangloi MLA case ipomchana high kray IDP singdi yumda haningle marakta laiba aikhoina makhatana khana na basilibasi karigino haina BJP ge MLA Y Khemchana high kray amadi Manipur ge territorial integrity compromise sungtok toroi haiba BJP central leader singi chapchaba firef lai haina BJP ge MLA TS Radheshyamna phongdokre Ngasigi wanadi Manipur pau matang sta loijare mereng tabiri ba punamapu amuk kahanna khurumjari